Azrong Thongbam, Manung Hariba 360 degree analysis of news and events that Mayam Butram Nokchari. Mighty Singi, Sianglaba, Life Home Singi, Sacred Holy Places Singi Manungda Amo Weriba, Ibudau Thangjing Ching, Haibetare, Hariba Ibudau Thangjing Ching, Asi, Desecrate Tobagi, Mangtok Pagi, Natragamagi, Wuhan Toxil Lehenda, Haibetare Masibu, Tugai Haibagi, Pausi Mamang the Mayam Degre. Mamang Jahi 2023 September Thad Han Boy Mayam Thing Mafum Sita Cross Ama Yungakpa Aduga Zomi Revolutionary Army as a Midimiamna ZRA Haina Kanariba Lal Holo Basigi Firan Yung Zelamba Miam Thing Lakre Masi Lotok Matunda Amuka Sumarak Amu Yung Pagi Pau November December Thasit Amulegre Adugamu December Thasigi Loishala Pahabitare December Gitang Kunga Mangada Nahuna Yam Chauba Iron Amadi Aluminium Gi Structure Ama Christian lining gi adum laba cross ama yungjanba aduga ZRA gi flag amuk yungjanba gi pawsi nahona amuk tholi hariba pawsi TC network hariba kogi Churchanpur da base tawba MSO amkha ki platform service channel habatare PS channel amakhakta sandokpani hai masi YouTube ta hana lakpani hai bagi media report lai adubu hariba TC network ki YouTube channel seda ngasi ma hauji machang matam dadi hai video si Lotok Mane later, Tanadre Habatare Adubu, Hariba video Sidagi Miamna snapshot Lotoba Mayamama was a viral oiri and also Tongan ba print media the Sumasi Power and a Pongari Habataduna. Mighty Singi Sing level Lipum Si, Masi Mahanbeya de Masi secret site Ama Oina, Ama the protected site Amo in a Tamgadabani Haidana Langaki, Maike de had the art and culture department, Maike de Gusu, Mamang the notification Tokiba Mayama Musu Lake Rabani Habatare. 2020 की नवंबर के तांग कुन तरुकता आर्ट एंड कल्चर डिपार्टमेंट की माइकई देगी नोटिफिकेशन थुई मसरा थांगजिंग कोब्रू याउना कोई कोब्रू की मनाक लेबा लाई पुखरी हाइर बचिंग मयाम सिंग असि प्रोटेक्टेड साइट ओइगनी मसिदा यानिंग दबल लेबा कांगु सिंगना नुमित हुमफुनी के मनुंग दाबति था तर के मनुंग दमयामना कंप्लेन तो यागनी हाबि लेंगा की वाफुम सिंग लेग्रे बतरे दु सुमाइना मे के तांग अहुम 2023 की इरांग मतुंग द हंजन Mighty Singbu provoke to Mawonga, Mighty Singi Yamna Lurba life from Len Amakakta, Hanjana, desecration to Bagi Mangtopagi visual, Mangtopagi action torpa, Masida, Lengang Karam respond to Topagi, Aduga Miam Nakari, filter we have seen Matang Sida Kanan, and with them impact newski. Manung Hunaki from the Lexington Labiribasi joining us tonight on Manung Hutna, Manipur Human Rights Commission, MHRC, former acting chairperson, senior advocate Ujak Haidi Manini Hamtoja Maniputram Nokcheri. Welcome to the show. Appreciate you joining. Thank you. Also joining us, Kokomegi, former coordinator and CCSK President Oja Jitendra Ningomani, Oja Jitendra Busutram Nokcheri. Welcome to the show. Appreciate you joining too. And also joining us, the Imphal Times ki editor Ojarinku Kumachamni, Ojarinku Busutram Nokcheri. Welcome to the show. Appreciate you joining too. Ahan basu Ojarinku dilakse Ojarinku. Hujiki akoigi Kobrusi, akoigi Puariga loina rakpada, even group of community na maitegi singna akoina longnari se. Akoigi maitegi kano se horak pham se kawruni bog longnari bane. It might be meat or any other akoigi lejaram be ai, magi theory or be adubu masi life from lane na longnai hai jab. Even archaeological findings to bohai rivni. Anyway, archaeological findings da koi da bogi mamang dagi akoi se life from lane me hai jabani. Akoi da se akoi miyoi bagi horak pham se kawruni kai na akoi su thaja jab ma lejari ne ba. There is akoi belief ni na ko. Adu maina akoigi yamna secret site oi jaba. Adu mafam se kamai to ge da May 3 na te May 3 mamang da hanaki mamang chahi mamang da kamai to ge da Kobru se Mount Simtang Bung kaina thonjan da ontong na honaba ontong na honaraga akoi moi horokpamni akoi horokpamni haibagi akoi history se thuai na honaba da madugi poto adwai dagi haugrabane adu oragadi ngasagi Thangjing gi potchi thangting ena lakhibse 2015 dagi lakhre jai huje haijirin ai mamang da haijabado it is on record with the government of Manipur moi adugi matung da ko na ontoki bane mayam gi complaint lakpadagi thangting je ontong na whether Madugi behind that motive kari akoigi kanose cultural gi pot uhandabida moina madugi tungkoi bagi pot ama puthorok pai gi khangde thangting kaina ontoktana khawjabung de kaina tawgadami ka haibagi mingam khakta subdivision gi mong khakta puthogasu ultimately madugi poto kadai tarakeda this region was not a native place of Manipur hari ne ba akoigi horpum nate hari ne ba se
Thangjing Jing Sida Lady Ibudo say, must see make a Kakana Hana Kurmum there. Must see Quaring Kanguna, Kurmum, Quaring Kanguna Kurmum, but again, my tenants, Madu put a long taraga, Kogi, Ibudo in a large give up Adumba Canon never. Sacred child never must say. What did he hold now? A Kogi meat. Kenome mythology peratagi adagi historical peratagi matang la yo pose tu aina se kyamu hone keda handaki kano se military incident se horokpada scholar moigi nauna scholar to boy hojikta khoi PhD phangba kai se oza oiba kai se chai kyam busuram do ne hadi chai humpu gi mangno oibo do ne that means they are born akhoi ga makhoi ga yam khena bana te ba ado moina kamaina hojik claim to ge matamda there was an agreement ko between the cookies and the Maitei King Gahava. Ko Aduga Adugi Matamdu Thangjing Sing Thangjing Pito Kramnika argument however in some TV channels. Ko a Moina Kamahaga Madugi can say Kari Hanapan get a Moirang Treaty Gahava. There is no such Moirang Treaty in the history of Manipur. Maduri Kamaito get a Sandrikiti Maharaski Matamda 1853 da loyal loyba khoi su magi policy ni matam dugi lainga ki policy da lanmi khara thambai wani lanmi khara du nomoi khara pir noi singa au ko na tham gi bai wari ne that was not a 3-year-old that was an akhoi da moi da akhoi gi no ina yahon reception ceremony ko lanmi yahon bagu mane wa adumai to ga tham gi pot tu they are coining that what they are moina madugi pot kamai na ga change or ke da hoji ki treaty ga change to reba asiu ma machin thi ba Talk me as to Mount Olive kind of live. Mount Olive can do it tonjala, Marmagi, Tonbagi, Maram Carino. India as a Kangi, the India history, Mamang the Hanjan Jagiba, India history is the Kam Satigeda, Dwarkaina, Sri Krishna, the Poma, Fumse, Mud Krekai Lagan Tea, the Samuda Munum, Tira, Adugi can on every say. Ado Akoshu, Akoi Maitegi, Akoi Chacharagasoko, Hindu near Koi. Hindu is a Akogi. Hindu oiraga akhoi kaino se sunga manghandaba affiliate toroga sum chat orok manghandana leiba masigi poch jo Hindu de yaraga chat yanaraga chat perform maneba somewhere if you don't believe you go to the baruni da koi dongpok ni thongni na khoyongani mo khoise baruni se life neba somebody pray that is Mahadev ne khorameba aduna takpadi akhoi culture akhoi cultural values amakhakti mangde maybe mumming change to by Madura Yaning by Yaning the Baduna another topic the Thamsi, Towu way Hana Akoy Oba, origin of Akoy, significance labor, history associate to Badum from Karadi, Adum Kalaga, Lak Pase, Silak Pasida, Swaisida Kamaito Ramjan Bumigi, Hanjan and Pandari at in a Teva. Masi Akoy Bhavri Majid Sarakpa, Aurangzebki Matamanga Sarakpa, Duga Ram Lalagi Temple, the Makara Tamba, Madugi Potu, Yaro in a quarter ruling Bulak. Together, Mishimina, I am to Rineva. Other music plant are they planning for a massive Sumba, Ihoma Trokta, Hana Sunabagi, Ihoma plant or Ibra? Hivasineva. Are they do that? Why the India government should silence go? Monica wish silence within when there is a big ruling. Ayodhagi matang the ruling like court ki ruling like aduga religion ki matang sida India se amna kano ijabani akoi masigi religion ki matang je chok sunga da bani India government na masigi pot sida religion ki mari leina pot sida da masai de yamna sensitive oina lawda na tarai na lawtho ki batara it will be a sabotage of the kano neba adura gadi proof to dusi kano da moina Manipur se Mawalodre Manipur Tugaino planning the Moina plant over Yore, Karinoda. When Ayodhada Kanosava Yarga Yahandraga Chondana Jesus Christ ki Mount Olive Otopa Yahanba, Adagi Kargildana, Mishang Payadra, Nomi Katok Naraga, Sondana, Cookie militant singna, outsider Niko in Hizer resisting cookie singer chunk pada, Tumina Yendra like Topa. Aduragadi, this portion of the sites India, Mawa Laudre have a port now. Aduradi Lakani, Akoja Hinjanabagita, Akoi origin, Akoi culture, Akoi indigenous, Akoi origin, cannot like Jerry Maps Hinga. Adu the Tolpal Lando, Adu Yam Sativum, already it is a trouble porn area. Adugi Matata agency, insurgency, Labagi, Lisang Signa, heck independence from putting a Sibok insurgency, Louis Drivini, Lucian Mungam the Lavini. Sigi put me, I'm saying, when my hula. Taptaraga hujikti kulu in a lera kada santi la avaneva. Say Mogi Melin Kenosing Perachu journalist kind of when have it. Mina Kayam can to scroll and Kenotoeva. Handaki Iran Sida, combined together insurgency since me alma.
loption gray kind of spike to a kind of recruitment spike to a kind of on the other side when it come there about hey ko la look ki kui Iran sin marga look yaruba mi mam ama kui huzik mainstream the sang kani have prepare to le se intelligence ki report la ri de ba adu khang de da lana hunna ba haibadi perachu journalism ki pot se sum la akoi ki pot se sum hang da ba ha na si yeng bi ko me 3 mamang da akoi se Delhi chapter akoi ngang sing chapter noi China da Manipur ne have khang de hai phum ne ba Manipur se kai le ba phum ne ba we have never been a part of India and we ma'am sina logam de kari maring bino we were neglected in the academical the curriculum the hundokpi what is the hundokpi the new mainstream news media the hundokpi maram mora kuje to haina ta gi pot ma sum lei hiba lai pane ba adu akoina hena nuksibadigi hai tare India si hena nuksibadigi akoina pullaga lai ba pot ne ba pullaga lai ba pot si da husi ko mo akogi origin akoi culture akogi lejarmi ba lining license gi pot si loina manaba ngakani manari posida masi mapani nati hariba indigenous ne ba sigi poche thugaina oina paikhala ba mogi thorom sida Supreme Court ki ruling legiba kari akogi kari Ram Mandir gi pota legiba poche sigi pochida ta giba adugi ruling dugi matung ina akogi kano sing se protected site me anje padana protection piwi na bagi adugumba hujuba lokotana leiri che sina kari masigi one toxic kari no aise akhoi de yamna chignali aduna maswai da khoina pressure hena pihanjaning base akhoi Manipur state government da makhoina sigi poche center da chapai thaka wede huji lari si mogi makha da ne moina security thajal laga masi thugai ga da ne sida state government thugai ngam dragadi akhoina khandoi se state government se center gi yaka ngairga khoira maga leibani na khandoi ne kai gino da akhoina federal structure di law and order gi sugma mayam si state ki subject ni state loi deal to gadam ni haibage pora ma leibani na makhoina ek to gadam ni makhoina ek to gadam di akhoina center da taina busu daka hoide huji it is up to them ne ba aduna akhoina makhoida akhogi kholau se yerekani yere ibu kholau se akoi dharma gi oiba akoi lining gi oiba icha gi oiba ipa ipu gi oiba hiram sidadi we don't compromise anybody yanan mada miyong humari yenga bani mase Christian community da attack to bani ai number 1 Christian da kuki umba Christian sari ba kanguna Christianity chandok pada ain kaina chandok kadam ne si yaude aduna Thangjing itself ase masi pora the whole thing ase masi aikoigi laifam le naba Thangjing dugi maton ge saru khara ni haibuna te ko Thangjing ching itself se bije mitei ga chobu laifam naba adugumba mayam pumna mangna khangna ba pot aduda kuki gi Christian chatpani saba Christian yaudri bani na haibachina Christianity ge authority yaudana sairing kona budi western gi influence ngam gana ai changam do mande mo ya aya ba yauramoi maitei ga kari ga tawni hata situ tawsala loire kaina ahuni anira ohum mak suredna adu namukchu press conference amda so ina haigibni Christian gi Manipur gi mako all Manipur Christian organization na aduga all India gi leriba Christian gi authority na aduga pithibhi gi oiba international gi Christian authority na tumin leiba chumde natragadi moina tumin leragadi moisu crime soga le haina logani kai noida moina iyarai khangya ba Thangjing ai biche mafam du da leriba Manipur du da leriba mitei adugi laifamni haibase Thangjing haibsi ngarang na handa thorak panate dra ngarang na handa putu eraga masi Thangjing korani haidra ma thok panate ba adum ba khunai si lera padigi prithibi da mioi ba khunai ta bada mitei ni han hale dna Chinese professor amana hai haidna chingtam lawang na edit to ba paper amada halon nongda lain pakhang ba chori nongda koi ga hando thangmi bangi aduna product na ngonda ko pileba oi hanma handa badu ko namul leroko adu maina leiraba koi hanan ba mioi ba khunai chi mitena tar ko na hali habe do debatable oibe oibe adom na sangaroi adu gumba leiriba ko na Thangjing singarang na handa por ga sabe ya roya ba aduna adu gumba leijara ba port amabu Christian gi cross mark season adana
Christian ge authority yauraga toribra question aina pamip se yaudana ai Christian jarpane da ai ge cross sida te yung chellage hanne ki yung masjid de aina yengma kanda hani gi yung ma du ga khenare yot na phadana sang na toraga adagi bela mati ga toraga mi yankai humpu thagalakpa du da ubunin ko hojalok thoki budu de khangde aji maya maje ahal laman ga yauraga masjid tawriya ba adu ma geng khutpu mana adu ma miscreant khutpu ma haige ba dharma gi mingda moi masa gi dharma mana chachari ba Christianity do adu da so apaman pi ba pot amane ba aduna Christian ge mayukta Christian gi authority ga ya ba yaudana mi atopa mi gi dharma da leiba laipam du toksin be gi aran ba ama visual je to za khoi uze matam da koi Christian ge father amasu yaw bo mali to adu or boidi adu so ge father ni dana aduna adu go megi da question namako madu mo ge aya ba yaw de de aina final authority na te adu ba ko na hangba ma changi not of interrogation nama machi no ge authority na tobra adu ragati mi gi laifam ma da hindu gi laifam ma da mitai gi laifam ma da muslim gi laifam ma da hekta toksin ma se aji chana bra adu go madu chana ro ba aduna dharma ki mingda matuki aranba ma then constitutionally ani chubata article 26 of the constitution of India freedom to manage religion affairs sida peri ba mapungoi bati masigi concept asidi karinoida right to religion in order to protect the religion of a denomination I bati akangna ba natraga some section of the people anu chachari bado madu protect ogadam ne ba that means Thangjing I was mitei gi oiba laifam le ni haidana leirabani na adinga sai protected side oibi gi khotbi mamum chu leire adugumba leiriba mam chi yang kanda constitutionally mase american right ama adugumba kanglu khara moi khare duna adu machauba phurup amigi right matna na ba temsing na rakpa pot amani matpudi ngamoi matna na bo hona rakpa amani yes aduna adugum baga aduga loina na amu logi miyeng da su akoi supreme court na asigumba masa masa gi laifam sing se akoi mitei gi hindu gi praman bu christian gi na christianity asida thogai bi kai ba adu mangan tan na ba togudu yaroi aiba september kun mangara subject to correction aduda supreme court na order people adu gi mayuk ta su oira ba pot amane ba aduna adu gi oiba du gi asina constitutional so against the constitution na mo order awhum chubada illegal oira Indian penal code ki section 153A Kanglup amaga nuksinahan danaba to promote enmity between community amaga community lambi lo kenaba dharma kenaba caste kenaba labor mam se amaga se masi enmity to number honaba aduda amuk conspiracy ama 120B yauba aduga loina abatement inchin ba map tada me khalada atabana nang toksilu gaidan inchin ba adul macha achauba criminal act amane ba sai kanun sa haigi to yamna da heinous crime amane ba se India si yam sok thuksin ngai oiba mukoi gi lenga ki oiba patha bhaidar constitution da mudi yaur si nangna pamba nangna thajaba threat na nangna thajaba drama da akoi de ning tamna chachaba ya ba ya pi haidana hai aduna maram oidana India sin semo kumatam da 1958 da mukoi di ek amakak pass to ki ek to ancient monument and archaeological site and the Remain Act 1950 ga and haidana hai de ek sigi makha da maru oina mana lejediba furup mayam sing dugi mana lejediba myu jati dugi marge thainigi hawlubon ga mari leina ba ama historical monument mayam natraga mokhoina thajaba archaeological site mayam sing se sokbu yade mokho preserve to godimni haidana leiba pot amaka oi sigi posigi sautok sabo ama oina koi India du ji hingi haidare adubu laibak tibadi asugumna leingoi tanja sida ekoi gi lamdam sigi yamna sautok sininga oiba mafum khara khak lei ekoi gi mamang da su mamang na hiwe akhoi cradle of khanglei pak haidana amkai maliam si koi maliam si leiba ma si hongbung un ga mari leina bada koi khanglei pak gi itihas khanglei pak gi history ga su mari leina pot amaka oi aduna si mayam si gi manung da kobru gumba Thangjing gumba se yamna relevant oi pot amu oi ba si gi marak sida aduga ngasi gi topic si gi mari leina na hairi ba jaga
Thangjing jaga area sida anauba changakpa kangbu anaubu changakpa haibsi religion da haiba ma aduga anaubu changakpa mirol kangbu uji kuki jo na hainariba illegally kangbu singse masi sina aikoi nongna khundara kanda hairiba khwaidigi aikoi puari ga thaduk na ba yadraba aikoi gi Thangjing sida si cross mo yungjin mai se khwaidigi laibak thiba khwaidi sawu minam mani masi malem puthibi gi namakta minam mani hairiba miyu kangbu se kuki jo na panjarage ko chin kuki jo gi kangbu sing sina attack tawrisi aikoi gi indigenous people sing se anobu mirol sing sida anoba khoi yelhomi sing attack tawi makhoi ne youth sing attack tawi makhoi ne dharma de attack tawi makhoi ne puari history da attack tawi sigi attack tawi se khangna Manipur government amadi India government ka dibugi makhoi da ngakpi ga to sini aduna Mount of Olive haidana Jerusalem dam lay doko makhoi gi yamna thajaba male punung ji thajaba David haidega David ki kanoda adugi magi mongthom magi thaina archaeological site amada aduga tholambodu hujik makhoi na Mount of Olive ni tholaga leibodo adugi nama thonga kanda masid thonjen maneba aduna asigumba mipata kangbu Manipur thugani no honaba kangbu sing se makhoi gi back ta kana leigen yeng puma tamda akoi na ngarang tonga meeting tonga miyeng yeng kanda akoi gi zero soro ina yamna akoi gi lot ka kun haidare akoi gi mafia haidare Colombia ma sama haidare magi khud jawi kaina haina bupur musukan leiri haidare adugumba mayam sing aduna khud backing ler kanda akoi Manipur thugani na hona rakoni haidare aduna hujik aina yamna nungai jadribadi Christian dharma chatpa adugu mumui kangbu umana masagi asingba Christian gi niyom gi wangmada thabuk torpa sineba aduna Manipur da leba Christian dharma chaliba mayam singchina asugumba mipata kangbu singsigi matung ingadori bra singne aina yam nungai taba da mamakangna ai Christian dharma chali haida haiba taragadi adugu yengna kangbu jadmi sangsangu dori bra ba Manipur da leiriba tungal furup mayam sing kuki na taba mayam sing jo na taba kangbu sing alle hori ba atoto mayam sing jana makhoi mi sang duri braba ai peace pami ai peace lover ne haidana aran ba mi ngam aran ba thabuk to mi dugi wa ngang ba ngamdragadi aikoi Manipur di nungsina ni hingmine bagi mathok tari ba sini Sidri Phogba ngan hona pada maiti singiti role lorgani adu tawrei ba thodok asidi not only handa ke senatra mamang de repeatedly desecration of Thangjing Hill se desecrate tawna ba mangthong na ba disrespect tawna ba pollute tawna hona ba se hanjana tawrabni 2023 ki September su tawkhre hauje mo January du so muk tawre ha batare masida akhoi de lining amatani we all are Christian we follow the same Christianity haidana or we are neutral party haidana laiba ya timing la haibaduni if tawri ba thabak se la le khang ba taragadi lamdam masigi civilization lamdam masigi history tasengna share tawba Kangba lamdam sigi mi oitaragadi tawriba thabak se la le have soin ugani lan taragadi whether you are a Maitai whether you are a Muslim whether you are a Christian you should speak up against it community khudimoti tholaga masi condemn tawgadabani athubada condemn tawibum thoi haibagi north sidanga sigi manu hone thamsi matang chala sunjarge